Ngangong Visajati ki mafamda Manipur Sahitya Parishad ki maikai dagi asaba khudol pot ama tamjabagi tanjadu laujage lengthok piraksi loina na treasurer Parishad ki treasurer aigi amba S Sibom Chana asaba khudol pot tambigani mi am ahu gubam dam khobino asigum lamdam siga artist sig sawda pai basi lamdam sida leiri bai koi khudin makki thaudang ni haibasi khathaminasi loina na ngasi thauram masi haudrigi ki mangoina na Nagong Visajati na wafam tham jage haiba wafam ningsing birai ma wafam ko tham manu phur jai si tare ahan mamaktada ngasi Assam Manipuri Sahitya Parishad ki humpu suba chahi ki mifamlen asida lengbirakhiba oja sing ahalaman amadi maru mapang singbu ikai khumnaba uchari Assam Manipuri Sahitya Parishad ki oja singbu asigum laba thoram asida aibu perform tawdana bagi khudong chaba bibi bagi damakta haingai leitana thagachari loinana chinglol mapal lana lakpiriba sahitya da thawai yawba oja sing amadi aikhogi ichal mangka loinana hol laihui gi timbu taramna okchabaga loinana specially mangka bu aikhogi khajik na thairuraba aikhogi phajaraba folk culture asibu no honana anoba mawngda in terms of attire body language whole performance topa anoba mawngda puthораktuna naunain khalakliba youth singda anoba ithin anoba influence ama bibi bagi damakta ngasi gi thoram asida ahanbo oina unajabagi khudong chaba silaujabaga loinana mangkabu hainingai leitana thagachari aigi ming ngangom Visajati Singha Amalgam Institution of Performing Arts ki maikai dagi ngasi gi thoram asida solo performance Krishna Vishar mayam gi mafamda khudol tamjage soi khilankiba kaya yaurabasu takpi tambirakpa oja sing amadi ngasi gi tinbiriba oja sing na ngakpiu haijaraga aigi performance asi haujarage mayam pumna mapu amukka hanna thagachari聆听。